ꯍꯧꯈꯤꯕ ꯊꯥꯒꯤ ꯅꯣꯚꯦꯝꯕꯔ 19ꯗꯒꯤ ꯗꯦꯜꯂꯤꯗ ꯍꯥꯡꯗꯣꯛꯈꯤꯕ ꯀꯃꯤꯁꯟ ꯑꯣꯐ INS ꯏꯝꯐꯥꯜꯒꯤ ꯀꯔꯇꯦꯟ ꯔꯥꯏꯖꯔ ꯁꯦꯔꯦꯃꯅꯤ ꯊꯧꯔꯝ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯤꯜꯒꯤ ꯆꯤꯐ ꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯅꯕ ꯁꯥꯔꯤꯕ ꯃꯐꯝ ꯅ꯭ꯌꯨ ꯏꯌꯔ ꯃꯃꯥꯡꯗ ꯈꯨꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ MLA ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯔꯇꯦꯟ ꯔꯥꯏꯖꯔ ꯁꯦꯔꯦꯃꯅꯤ ꯊꯧꯔꯝ ꯑꯗꯨꯗ INS ꯏꯝꯐꯥꯜꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯎꯠꯈꯤ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯅꯦꯚꯤꯒꯤ ꯖꯍꯥꯖ ꯑꯃꯕꯨ INS ꯏꯝꯐꯥꯜ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯍꯥꯏꯔꯤꯕ INS ꯏꯝꯐꯥꯜ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 16ꯇꯒꯤ ꯃꯊꯧ ꯇꯧꯍꯟꯕ ꯍꯧꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ 1947 Indian Independence की मतुंगा करंबा स्टेट इनर लाइन परमिट पीखरगे भारत की मीसिंग लाखोदा रिसेप्शन तौ परमिशन लौरगा लाखिए से कनाना पीखरगे ओनली मणिपुर खतने अदुसु करंबा इनर लाइन परमिट से ट्राइबल की सिनिनाउसिना 90% के अबक लेगम हम कत पीबने नागालैंड 90% के अबक ने ट्राइबल अरुणाचल प्रदेश 90% के अबक ट्राइबल आता है मिजोरम 90% के अबक ट्राइबल आता है ओनली अकोई मणिपुर खतने 50% मेजॉरिटी जनरल मैते लेना लेना इनर लाइन परमिट पीरागा अकोई सिबु कंजनब की रेस्पेक्ट में पीरे इने सिबाव की एप्रिसिएशन अकोई हेते हराव बंगमदे नुंगाई बंगमदे दिमांदे मयाम अम लेगनी लोइना खुदत फंगम मोय Honorable Prime Minister की सही मापन की तरह दिसे कोई तो दौड़े वो खुदों politics में यार लंबी सी मरों ने सब लंबी दी लोगों के तारका लगाई हम शेम बने politics से दी तुम कोई न ले हो तो बल्ले बात ये मत जाति की लड़ी वो community में हम सिकी मधु की तो बुद्धू बुनी न शेम politics दी